Famung the Tumlingeida Nupa ama Thangna Yallamle, Mathakki Mironlibi, Nupisu Tamthina Furamle. Thobal District ki Khangabok Assembly Constituency gi Manung Chanba, Khangabok Part 2, Loisang Mamang Lekaida, Famung the Tumduna Laiba Nupa ama. Ngahan nong yay matong pung aniga minute kunsarom tabada BJP gi candidate KH Menjor mangangi worker sing na yum gi thong phakai duna changlak Thangna Yallamle Miron duna Leiribi Mathakki Loinabi su mi hale haina laurubugi damak yum yaida puthoglaga mangak samda thang thamduna Tamthina Furamle haire thogdok aduda Thangna Yallambadagi soklaba nupa adugi maming Laistram Nagin sahi kunsaga taruk apokpa leikidraba koireng kauwe Furambadagi soklabi Mathakki Loinabi aduna Laistram ongbe Sakhenbi kauwe Nagin de ngan khudakta rimsta pukatuna aruba phibam da laika nari haire thogdok asigi matang da yaning da phongdok tuna laikai asigi miyamna maira sangda wakat mi phampham khre wakat aduda saruk yakhibe Nagin gi loina bina phongdorok pada Mathakki mapuroiba Nagin JDU ge bot chenjabani adubu ngahandi mahak masasu miron ba maramna Mathakki mapuroibada nganna halakna ba haibadagi yumda yamna nganna halaktuna chak charaga tumba horakpada yum mathakta nungna tharakhe Matamadu Mathakki mapuroibabu mapanda thokanu haina thamlaga mahakna thokpada makoiga yumthangnariba Laistram Ramo kauba BJP gi worker asina nungna tharambani haikhi mahakna makhatana hai mataigi yumdasu nungna tharakpadagi Nagin su mapanda thoglaktuna nungna tharamliba sing aduda phone tawduna karigino aina kari lalambagino nakoina nungna tharaklibasi haiduna wa khara ngangnaki amade yumthangnana leiriba BJP gi worker Laistram Roben sahi nifugani thoi apokpa laikhidraba subolgasu launaduna wa khara ngangnakhe masigi matung nongalamdai pung aniga minute kunsarom tabada mangolda thanba bulb lauthoklaga thong phakaidaduna miyoi kunlom changaga tumduna leiriba Mathakki mapuroiba Nagin bu Thangna mafam khangdana yalambani haiduna mi hale haina laurubogi damak mapuroiba made pikliba machagi mangda mahakpusu makhoina machin menduna yum yaida puthoglaga naksamda thang thamba made gari gi chena kallaga Furambani haikhe kari lalubogi damak asuk yamna Tamthina mapuroiba madi mahakpu hatna ba honaramlibano hairaduna masida chenariba sing phabi duna achumba wayanbu migi mungda BJP worker Laistram Ramo amade berbanna lusingduna laklaga mi hatna ba honaramliba se kari gi damaktano achumba puthokbi yo haikhe sakhang dabasingna ningthau pharaga Tamthina puraga langthoklamle Tengnokpal District ke Machi Police Station ki manung chana laiba Khunbi Tuisen Khulgi ningthau ngahanumidang mayumdagi phaduna puthokraga Tamthina puraga langthoklamle soklaba ningthau adugi maming Charanga Yaima chahi yankhai gani thoi apokpa laikhidraba CH Modar kawi haire thogdok asigi matangda phangba pawgi matungina de ngahanumidang pung 10 rom tarakpada gypsy anida lakpa NPF ki mirep sogotpani haiba miyoi 13 33 rom laklaga ningthaugi mayumda changlaga Wari sanagadaba lai haiduna yumdagi namduna puthokibane ningthaubu puthokibagi pau tanarakduna khunja singna koithi thinakhe khul thangnana leiba khunbi tuinemge sangol amada phuba chaibagi makhol tabadagi khul aduge maira paibe nupi singna thengnaratuna pau pirakpadagi ningthau adu khudakta laukhatlaga kaksingda leiba ima hospital da pukatuna ahan balayeng chatharakhe kok yauna haksange mafam kayada watup utupna phubudagi aruba phibam da sokle haire Asokpa du ka hena phibam sokpana maram oiraga makata balayeng gi damak Imphal gi Rims lambida leiba sangai hospital da amuk pukhatuna makata balayeng sathari haire Khunbi Tuisen khulgi ningthau CH Yaimabu mayumda wari sanagani haina puthokraga Furam kiba thogdok adubu yaningda ba phongdoktuna khulladuge masing yamlaba nupi singna thoroktuna khullasiga atopa khulsinga phauna balambi thingjenkhre lambi thingbaduda saruk yarambe CH Indira kaubi amana paumi singda phongdorokpada Khulgi ningthaubu mayumdagi namduna puthokpikraga sire haina hundoklambagi thogdok adu khunjasingna yamna kanna yaningde kanana kari maramgi damak khulgi ningthau amabu sirasanu haina phuraga langthoklamlibano haiba miyam khangna sengdorakadabane maral leiba miyoisingna maralgi matungina chairak phanghangadabane amaromda ngahanumidang pung 9 minute 13 rom taba matamda 42 Tengnokpal AC da NPF ke mirep sawatpanaha 13 pu gypsy mari manga da laklaga khuninglung Khundasu INC gi phiral thet yum khara da sangsilaktuna nungna thajinduna thugaiba haurakpada khungi khunja singna chenthoroktuna miyam adu tanakhre nungna langlakpada khuninglung khulgi khunja kayasu asokapan nangkhi haire KSO Sadar Hills na pung kunmari gi shutdown laukthokre Cookie Student Organization KSO Sadar Hills ki General Secretary bu tha asigi ahumda food chaibada chenaba singi mathakta numit nini gi manungda action lawdrabade tha asigi taret ki ayuk Pung manga dagi Kangpokpi District ta pung kunmari
total shutdown chatharaगani haina KSO Sadar Hills na haire KSO Sadar Hills ki spokesperson K Songreng Kom na hai government amasung mari lainaba authorities singna chenaba commando personnel singi mathakta chunaba action lobidre commando sing chingi area dagi lokthok pidre masina maram oiraga ngarang mahiroi lup asigi federating unit singi emergency mifam ama pangthokpaga loinana tha asigi taret ki ayuk pung manga dagi tha asigi nipan gi ayuk pung manga fauba pung kun mari gi total shutdown chathanaba warep laukhibane total shutdown manungda transport business establishment government institution sing mapung phana thingane total shutdown chatharaba fauba government amasung mari leinaba authority singna bhairoi lup asigi demand thoksabidrabadi atai makha taba khongjang sing changchingane ECI mit pangbi wahaina wakat khongchat chat khre sasan pairiba kangbugi yaka yenglaga ECI na thabak tawre alliance Election Commission of India ECI mit pangbi yu poll violence leban biyu hook and a crook government stop poll violence democracy kan biyu Manipur kan biyu politics ta criminalization ki thawong khudak ta lepi yu Manipur na niyom sumna bot thadaba pammi laingak na Ganatantra bu ikai khumna biyu sarkar na suspension of operation da leiba lalhoba group sizinaraga bot khomba yaning day BJP ge muscle power maithiba pirase Manipur miyamna free and fair oiba polling ohenba pami haina thaba play card kaya paiduna Indian National Congress INC Communist Party of India CPI Communist Party of India Marxist Forward Bloc RSP amasung Janata Dal Secular na amato oina punsilaga semba Manipur Progressive Secular Alliance na ngahan Imphal gi BT Road ta leiba Congress baban da wakat mi phambaga loinena BT Road ta wakat khongchat chat khrei ngahan gi wakat khongchat adu da saruk yakhiba Manipur Pradesh Congress Committee MPCC ki President N Lokena hai democracy da money power violence amasung muscle power na kaidong da khakmai pakpa ngamloi Manipur Progressive Secular Alliance haina khangnaba party taruk na ngahan wakat khongchat sathariba sigi maramde hauzik leiriba BJP na lusingba sarkar asigi matamda Manipur da hauzik violence kaya satharagle Kuki gi suda leiriba khulai paiba kaya na polling station kaya da boot capture tawba yauna violence kaya satharagle henglep ta polling station kulhumdoibu suda leiriba singna boot capture tawkhiba dugi matangda aro amasung mari leinaba singda aiba oina wakat labasu repol tawbi khidre mahausagum saroi khangbagi thoram pangthokre mahausagum lining sanamahi laisangge maiba maibi amadi penaga loinana lining loi kaya na saruk yaduna ngarang lamthage ahanba thangja numit ki lamtagi humni panba numitta saroi khangbagi thoram pangthokre Aung San Suu Kyi na mahaki mathakta senja thumja tawbagi trial chathariba sida mara leite haikre Myanmar da military na senja thumja tawbagi trial chathariba sida Aung San Suu Kyi na mahaki mara leite haikre haina official report amagi matungina phongdokle